Zomina haibani asina pauza khobguite fere pankibado mogi hainabi taroni mana ngangkiba pis thukai badudei nathai naba kai no haijilaga mogi CSO mayamna case divert taunaba Draka konana pharabe fere palabasibo amuk moi human right kangbuna kanna bokhonari Article 21 right to life and personal liberty violate taubane Drug pubase personal liberty oramde Yumgi manung dare batoreki komut khangutna pokhaiduna mai haurakpadagi toilet manung de sangkhiba nupa masa amagi mamai amadi haksangi sarukta mai sakre Gari na Thombada walking satpa Meeoi Leikhidre Haujik saikunda kuki militant khara CM na phare hairi Kuki zogi lamda maitei singna siroi lili festival yauba lakpada mapung phana sakti sinaduna thingani haina lauthokre lingjen manaba ngamdabadagi aikhoigi mangjaba kaya ngasi mang aikhoigi mangda ta tuna ribasini MLA haikam dingo Manipur gi matangda wafam khara puthokjuna paudam khre moreda CDO ama hatkiba anina soan kiba thokdokta chenaba kuki thangmilar mate NIN phare hairi naha singna nisadagi kanna bokhotnaringeida nupi yauna ahal lon sing nisa sinabagi sang hengalakpasi lebak thibani NBN PR hek thamkibadagi haujik phawba tongan bala haulupki Meeoi chahumga yankhai mathakta phagatkhre Heirok Khanggrokta farm mapuna license Nongmeina Kappada farm senaba Meeoi Leikhidre zomi flag paraga group photo namlubadu fekla sumbar haiba samlai fanathikali sumlabadi disciplinary action lahotkani hai